Manipur Meeyam that LALLE HAIGADABANI HAIDUNA Governor HALLAKKADABA Airport LAMBI Meeyam Governor Ngaiduna Khongjang Changshinkhre Governor AJAY KUMAR BHALLA Helicopter Tonglaga Raj Bhavan Youkhre Ngasi numit yung matung pungkai chetpa adwaida kokomi gi tongan ba friend ke maru oiba thongmi singna luchingduna Meeyam wi khongjang adu haurakibane tongan wa maikei dagi lakpa maira paibe mahairoi amade miyoi kayana kwa kaithel gi tidim lambi paringda tongan ba play card kaya sizinatuna khongjang changshinkhre ngasi governor New Delhi dagi Imphal da halaklagani haibagi pau leibedake governor na halakkadaba kwa kaithel gi tidim lambi paringda Meeyam na Governor must tender apology to the people of Manipur. Haiba banner amade Manipur da singna balepkadabane. Apology to Manipur on leave. Government of India na Manipur thugainam honaba yaroi. President rule must stop insulting the state identity of Manipur. India na mitai muthatna honaba lepu amade. Security advisor DGP amade Chief Secretary resign tawgadabani haina thaba. Placard kaya sizinatuna Governor Halakpa Ngaiduna lambi parinda leinakhe. Khongjang adugi saruk ama oina kwa kaithel mayai koibi lambi chatkadaba tidim lambi gi machinda mahiroi singna tongan ba play card paiduna amade khulaw kaya lauduna Governor Halakpa Ngaiduna Khongjang Changshinkhre Security Force na so lambi da barricade thamduna tidim lambi da khongjang loi sing haidok raktana ba akan mongna honakhe Khongjang changsilingai cherak aduda khongjang loi kharaka Security Force ka thingai sangdanarakpalake tear gas cell anirok kapkhe Security na tear gas cell kaptuna Meeyam adutan khaina ba honarabaso Khongjang loi sing adu lambi nakal da lepsinduda Governor Halakpa Ngaiduna leinakhe Khongjang loi sing na lambi da Governor Lakpa Ngaiduna leirabaso nungthul gi pung ani khare helakpa adwai fawba Governor Halakpa gi mami takide tungda Governor airport tagi helicopter tongduna Raj Bhavan Youkhre haiba khangnarakhe Governor Youkhre haiba chapchana khangnarakpadagi Kokomi Women Front ke maru oiba thomi khare yauna nupi khara kwa gaithel dagi kaisampat tamna khulaw kaya lauduna khongjat ama chatpa haurakhe khongjat adu police na thingbadagi lusinkhe ngasi khongjang aduga mari leina Kokomi gi convener in charge warepam second na hai Housing oiriba leibak ki fibam asida Governor AJAY Kumar Balana wafam amata phongdoktuna leiriba ase yaningdaba phongdoktuna ngarangdagi khongjang changsinba hobane ngasi Governor Delhi dagi halakkadaba leibana mahakna halakkadaba lambi asida Meeyam thoraktuna khongjang changsinbane adubu Governor na Manipur Meeyam ase karishu thawaidana helicopter tongduna chatkiba ase condemn tawe ngasi changsiliba khongjang asina aroiba nate hayengsu Kokomi na Meeyam ga loidana central institution sing boycott tawgi khongjang changsingane adum oina mak education health sports bank postal service amade atai tangai fadaba service ti boycott asina consiloi masida natana Meeyam district ke DC office sing da changduna governor na LALLE HAIGADABANI Chief Secretary Security Advisor amade DGP resign tawgadabani haiba warol yawba memorandum sing pishinbagi khongjang su changsingani haina maangna makha takhe ngarang dagi aikoi Manipur ki governor na adugumlabat lawkhriba warep ado madu masana LALLE haidana apology tawgadabani haidana koi ngarang dagi khongjang changsim do hogjarakpani adubu ngasi governor si Delhi dagi halakpa adugumla magi lambi asida Manipur ki Meeyam punamak thola akanda aikoi Manipur ki governor da mag apology tawgadabani magna soikiba do magna Manipur ki Meeyam da haigadabani haiba adugumla ba aikoi ki protest asi yamna democratic oiba mawangda Kokomi amadi Manipur ki Meeyam na aikoi sinjabani adubo Manipur ki adum laba laibaga siki PR ki manunga sida lusingbiriba governor na adum laba mission nama oina Manipur ki praja singda peliba phawriba sentiment la se mangna udabagi khangdabagi amadi tauge haibu matagumna mangna hilukuta tongaga chatkhibai be se mase Manipur Meeyam ki mai pakpani adugum laba governor amana adum la mission lama oina chengani haiba se akoi Kokomi amadi Manipur ki Meeyam na akoi thajarude akoi Manipur state transport thaba akoi gi media gi sinau sing tongba gari sidai sida akoi gi Mahar regiment hariba akoina makoi si karamba security force na jukang de akoi indi state force nataba sina yam uchitana Manipur si mutalo aduga salo natraga di salhelo habya muchitaba yamna akoi bukari pathaina ba akoi yellow mi oriba akoi si karimta khandana adugum ba thokdo ama thokkibadugi makha tarakpada akoina Kokomi aduga Kokomi na akoi 48 hour gi akanba akoi general strike ma kokjare madugi general strike tugi matungda ngarang simak akoina governor da akoina pi gi matam 48 hour pi jumanungda mang masangna tawgriba tabak to da general basing dugi manal pi ba loina na mang masana apology taw